Yaosang haibasi Krista gi tara nipan suba sahi chada Hindu Vaishnava lining na lamdam sida khongda rakhibadagi Hindu gi Holi Kumhei ga Manipur gi hana chanaramba lai kaithel kaba augri hangel chongmana singba thorum singa tochin yanchin naduna oirakhiba lamdam siga chawrba Kumhei amani Ningtham thagi ayingba ulen khamkhiduna yening thagi anobu upal wapal mayol chonglakpa malem malhong narakpa lamtagi thanilda Yaosang Kumhei pangthoi Maru oina angang nupa macha nupi macha singamadi pakhang leisabi singna numit asita khaurang na ngai narai lamdam sigi phurup kilisata sagon narak pasaktam di aikhoi gi khunai asi Kumhei ka hena pamba sahi amagi tha tarani thoi suppa nat amadi lining gi mingda harau Kumhei yaugdaba tha amata leitaba asini ngasidagi sahi humputara maripugi mamangda oiramba Yaosang Kumhei gi saktam di Yaosang haudringai numit manga tarani gi mamangda gi hauna Yaosang sanabagi damak Migi inkoldagi wa I huranba chu alu kobina singbu huralaga chaba ashigumba thabak kaya chanabigi mingda angang singna tawrai amaromda Yaosang koiriba nupa macha singi marakta laikai amaga atop laikai amaga lamba semnaduna mukna sanabusu chanarami matam aduda haujik toriba sigumna Yaosang mai tharaga angang singna yumthong khuding changduna naka thengba chanarai extortion gi culture sidi haujikna kharabu henjinkhre Matamduda numidangi matamda sumang natraga lampakta ahiba amana isai halaga mayamna khumduna pakhang leisabi mau angang na singbu yauna pareng lengduna augri hangel haibadi thabal chongnarami wahangdi ngasigi mirol sigi karamba mioina thabal chongbasibu masagi nat ngaklibani khanaba yauribage haujikna thabal chongbasi anobu technology gi mic band orchestra na singba sizinaduna hena chawthok hankhre masina noise pollution thohali Decibel wangna noise pollution thoanmana ana ayek amadi sangyeng toriba mahiroi singda chawna akaiba piri Yaosangda uriba hakselda akaiba piba saklon amadi thongal lerak lamtup khudingi hakselgi khandana asapot kaya yonarakpa asini madu sasalubadagi angang kaya nahalli sengdabi ising thakchilubadagi leina kaya sandorai Inkhalakliba pakhang macha singna driving license yaudana gari masada makhoi ahum mari tongchinduna amadi saka mari panwa gari phawbu yauna lambi da koithau thawgani masina lambi gi accident khana chainaba kari gumbadana misi mina phawbu thohalli Yaosang numit mangani dagi hena thabal songbi ganu haiba khunaibu kanjaning bu lupsing athing bu leirabasu chairau bu phawbudi thabal adum chongnai thabal chongbi nil khongmana ason ana yauna mioi kaya ahing chuppa patha hande Maru oina lairik pazariba amadi sangyeng mayok nariba mahiroi singda chawna apanba pi thabal chongphamda khana sainaba misi mina phabu thorai leisabi singna thabal amuktang chongbagi khaigat nariba senpham donation gi rate wangi masigi mathakta lairaba imungi ahallaman kaya masa masu singi maning thunghananaba naka thengba madi holi gi senkhai pina bohanabada awaba oirei Ina kunba imungi mamanaba singa mimanana bohanabada lairaba naha singna mama mapadagi makhoina pamliba senphamadu phangba ngamdabadagi aranba pambaina sel phangna bohanarakpada Khunaida crime kaya tawrai hanana mayai kaba sinjak siznaraklaba naha kaya Yaosanggi mingda ahallamangi mityeng khadagi nanthokhtuna maning tamlai makhoi singduga pullubadagi mapunsida mayai kaba sinjak amukta sizinarakraba naha kaya su drug talaisuraba mi oiraknabagi lambi yalai masina maram oiduna Khunaida pamdaba thodok kaya thorai Kumhei asi India mapung lamdadi nongmanini khak pangthok narga Manipur dana numit mangani chupna pangthokpana chathok chasinda apanba pibadagi leingaki amadi lanai office sing thong hangnadabana semgot sagatpa amadi lanai gi thabak inkhang pumnamak leppadagi leibak senmit lon amadi sakut khongthangda achouba chaitheng pi Asumna motselakliba Yaosanggi irei asidagi iramdamgi naha singbu kannanaba amadi sports pu yokhatnabagi pandamda sahi kharagi mamangdagi Manipur da pangthok narakliba Yaosang sports asidi afaba khongthangni masibu Khunaisina taramna oktuna yokhatpham thoi mamangidasu Yaosanggi matamda yubi lakpi lamjel mukna kangjene singba masana kaya pangthok narambagi wari wakhong leiri Chanabi asi matam khara sitharurabasu amuk nahongna hingalaktuna afaba maikeromda lakpa ngamba asidi Khunai sigi lemjaningaini art culture sana khonabada malemgi thakta masak naiba kya puthokliba Manipur ne haibadu mayak senghalli Haujikti Yaosang sports ki culture asi Manipur sin thungna sandokre marak sida mahiroi singda apanba pidanaba sports ta sizinariba loud speaker gi makhol namthanaba Yaosang gi suti amasung Kumhei gi numit tension hananaba Yaosang manungda aber tainaba phataba ising laikhom lainang tainaba lambi da sel munbagi thabak tawbidanaba mahiroi amadi Khunai gi lup kaya na haijarakliba sida miyam khanthaba chumgani
oirikliba phiyamsing asi yengluraga hojikti yausangna inat ki saktam yokhatuna phurup ki lemjaningai oiribra natraga phurup ki saktamda akanba saitheng pirabra haibasi kupna neina minaduna yausang kumhaida ka hen harau tayamba chumlibra haibasi khanthaba chumlei maraksida hojik lamdam sida tangdu laitaba punsi marel ama lakna basin mangamdringai misi mina asok apan khun kaya mang takhibadagi yumda hanjinba ngamdaduna asuk wana ringai tanja asida yausang kumhei tawduna langbagi matam natte haina maikai kayadagi laungnarakli amaromda laklibu yausang kumhei asida thabal chongba miyam pullaga chakcha haijanaba harau kumhaina singba amata pangthoktanaba yausang sports tawbu matamdasu yaribi makhai indigenous oiba amasung athletic item damuk pangthoknaba loinana makhol ka hen hauba speaker sizinaduna law khongba tawdanaba amasung numidang pung 8 phawgi manungda thauram loisinanaba lup kayana warep nakre masimakti afaba khongthangni pumnamakna sogatpham thoi